ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩꯈꯣꯏ ꯐꯥꯎꯅ ꯂꯣꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯍꯥꯟꯅ ꯍꯥꯏꯗ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯄꯨꯛ ꯈꯨꯔꯨꯝꯖꯔꯤ ꯑꯐꯕ ꯑꯌꯨꯛ ꯑꯣꯏꯃꯤꯟꯅꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ everyone. ꯃꯌꯥꯝ ꯁꯥꯖꯦꯜ ꯇꯧꯁꯤ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ ꯁꯥꯖꯦꯜ ꯇꯧꯁꯤ ꯁꯥꯖꯦꯜ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄꯥꯔꯀꯤꯡꯗꯣ ꯃꯌꯥꯝ ꯃꯁꯦꯟ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕꯅꯤ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯑꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯃꯛꯇꯤ ꯒꯥꯔꯤꯁꯦ ꯈꯥꯝꯃꯝꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃ ꯑꯅꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯌꯥꯝꯃꯕꯗ ꯑꯍꯨꯝ ꯃꯔꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯛꯀꯤꯡ ꯆꯦꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦ ꯋꯥꯛꯀꯤꯡ ꯆꯦꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯑꯩ ꯂꯩꯆꯤꯟꯅꯗꯤ ꯎꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯝꯄꯥꯛꯁꯦ ꯁꯤ ꯃꯩ ꯉꯥꯜꯂꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯩ ꯈꯔ ꯉꯥꯜꯂꯤꯁꯦ ꯁꯦ ꯃꯣꯏ ꯖꯨꯝꯕꯥ ꯇꯧꯕ ꯉꯁꯤ ꯂꯥꯛꯄ ꯇꯥꯕ ꯃꯣꯏ ꯑꯃꯨꯛ ꯉꯁꯤ ꯖꯨꯝꯕꯥ ꯀꯥꯡꯕꯨꯁꯤꯡꯗꯨꯕ ꯑꯣ ꯆꯨꯝꯃꯦ ꯖꯨꯝꯕꯥ ꯇꯧꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯋꯥꯛꯀꯤꯡ ꯆꯦꯟꯕꯁꯦ ꯌꯥꯝ ꯍꯦꯟꯀꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯌꯥꯏꯌꯦ ꯑꯗꯨꯏꯁꯨ ꯇꯜꯂꯦ ꯊꯨꯜꯗꯨ ꯀꯥꯏꯗꯩꯅꯣ ꯊꯨꯜꯗꯨ ꯑꯩꯁ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦ ꯗꯥꯟꯁꯇꯣ ꯃꯤꯅ ꯈꯪꯉꯤꯅꯦ ꯍꯩꯕ ꯃꯤꯅ ꯁꯤꯡꯈꯤꯅꯦꯕ ꯂꯧꯁꯤꯡ ꯗꯥꯟꯁꯇꯣ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯏꯌꯦꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯆꯨꯝꯃꯦ ꯖꯨꯝꯕꯥꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯏꯁꯩ ꯊꯥꯔ ꯆꯣꯡꯕꯤꯗꯣ ꯐꯖꯗ꯭ꯔꯣ ꯁꯤ ꯃꯐꯝꯒꯥꯁꯤ ꯌꯦꯡꯉꯨꯅꯦ ꯈꯣꯡꯅꯥꯡ ꯅꯠꯇꯦ ꯁꯤ ꯀꯩꯅꯣꯅꯤ ꯃꯪꯒꯤꯔꯣ ꯃꯪꯒꯤ ꯄꯥꯝꯕꯤ ꯃꯥꯜꯂꯦ ꯅꯤꯡꯁꯤꯡꯉꯦ ꯏꯁꯩ ꯀꯟꯅ ꯊꯥꯔꯛꯄꯁꯤꯗꯗꯤ ꯑꯣꯏꯔꯝꯗꯣꯏꯗꯣ ꯇꯧꯕꯅꯤ ꯃꯣꯏ ꯅꯨꯄꯥ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯅꯨꯄꯥꯗꯨ ꯈꯪꯗꯦ ꯇꯧꯔꯣꯏꯍꯦ ꯑꯗꯨꯏ ꯇꯤꯝꯗꯨꯗꯤ Two, three, four, five, six, seven, eight, nine, 10, 11,
But good morning. Hi, good morning. City. Love you guys. Good morning. Love you all. Well, ꯉꯁꯤꯒꯤꯗꯤ ꯂꯥꯏꯞ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ, ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ, ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ. Health is well. ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ.